Kurumzari, Times of Manipur TOMTV na sandok riba the morning headlines ki thoramda mayam butaram na oksari mausa gung ase imphal da phone riba khoi Manipuri pause sing sigi maroi pausing khoi miyam da thamjaba manu khana nei na ba sing aduma khoi program si purga laksabane adubu karimo khudong cha da khara dagi ngasi ayuki pause sing se khoi gi ngasi TOMTV gi office da Europe khudong cha da khara leibra maram morkan da hoje khoi na maroi na khanga pe aba hoje fawda leiba moriba pausing haiba tare ngasi gi pause sing da adumak yaukshi yaurum gadaba adugumba pausing khoi adumak kar lokhachage loinana leiribasi governor ge wofom da ngarang se governor ge ukrul khongshet ki pau yauri leivak miyam da lenga ki mateng phanglabata ta miyam gi khudong sa da basing asi kokon mangam gani haina governor la ganesan na miyam gi pungning singsin khre ba wofom yauri masi khoi gi Manipur gi governor la ganesan na karang ukrul district ke longpi khul da satuna mapam adugi sapu sabagi tabak sing haktheng nani yengchin khibagi khongset phongdo khibani GI tek phanglaba sapu makalasi yengna ba Manipur gi governor na lekha ge lambi da imphal gi set khay ba wafam sini leiribasi longpi khul da mahak ko harau tayamna oklaba matungda DC ukrul longpi khulen gi khulakpa amadi miyam bu governor na thak phongdo khe governor bru taram oluduna khunja sing na nat ke bijago ise kya su pangtho ki ba wafam lere loina na governor da piba khoi wakot cherol sing su khoigi kunja singi maike dige aduga hariba longpi khulgi maike dige miyamna tawhaning ba thabak sing governor da madugi khoigi wakat cherom su pisin ki belairi loinana masida yauri basi miyamgi wakat sing adu yengseleduna governor la ganeshana khoi phongdo ki bada miyamgi apam sing adugi matungina kharadi center na aduga kharana state na tawgudaba thabak ne hari miyamgi apam basi karumba thabak kharana center gi khara mana state ki center gi makho makho gi responsibility damak leina bang aktani loinana afaswa 1958 asi khara tangdu laitana leiba mapom khara dagi lokthokle aduga mapom khara dana hojik su leiri ayhakna khanbada ek asigi mathau loikre leibak miyamna lenga ki mateng phanglabata miyam gi khudong sa da basing asi ko ngam godori bani haiba wafom sin yauri basi ibana koi gi afaswa 1958 si lamdam masjid dagi koi gi tuan ba tampaki district sing dagi lokthokpa tuan police station singi jurisdiction ki manung dagi koi sanahan ki daba haiba tare disappear status lokthok ke badagi madu automatically access sanahan ki dabagi wafam leire adubu maduge khongthang dugi hek matung da leiri basi singi lamdam sing dagi hairiba tamthiriba ekasi lokthok ka dabani haibagi wafam su leiri tuan balup sing na hairiba wafam si taksilak pi wafam su leiri masini aduga atopa pausing yengba yabada Union Minister of State Dr. R.K. Ranjan Saruk Yaduna Imphal East District ki sakwa tharang ki matang da khana ne khibagi paw dum yauri aduga street banner ki paw khoi yengba yari Horaman ka jail ki akoi bada form ni street banner sing ayu ki pung ni pan ni matung da perform phamba yararoi haibagi adugumba order thoki bagi matung ina masi drive sa thaba haure ayu pung ni pan gi mamang da lotion bangai adumak phare lotion da bududagi amok madu koi gi IMC amazung police ki kangbu ga loina na madu drive sa tharakpa aduga Lamphelda street banner singe ano ba makoi gi mafam ama pir irbasida phamudabani habigi akanba madugi instruction ama leiri loinana sigi phiba masida khudong saba sada ba aduga yaningdaba maike kaya dagi khoi maroi street banner singe maike digi lakona maram kanda police ki am chawna mungna bagi adu phiba am leiri kari gi damakta mungna ribano kari dobagi khoi pungni pangi matungda phamada athingba thamni bano aduga athingba thamni basi na maram morkan street banner singe yaningdribisina kari gino Lamphelda phamnabagi adugumba option am piraisida masina kayamu yamna khoigi khudong sahan gadori kayamu yamna street banner singda khudong ja pi gadori haiba wafam sine aduga atopa pawda khoigi ngasidagi numit nipani fawgi manungda Thawal Family Court ki matik saba just hatrabadi akan makhongjang sangsilagani haina Thawal District Bar Association lenga ta taksilakpagi matam loina matam thakibagi paw yauri aduga atopa pawmada khoina covid ke dum yengba yari haukiba Kogi numit ke ani sida covid number morkan da hariba lachet asidagi koi mi siba thengnaktaba si almost thama phajalak le haiba yare aduga nongmoda discharge tawba aduga positive oibagi si akaw ko maduma khara leire maramaduna covid se hojik ta sin state sida karma phibam da leire haibagi wafam su leire aduga topa pawmada naga santi gi wari gi damak varat lengang na nauna interlocutor oina hap kharba AK Misrana hariba naga santi wari sigi Satharakpa tangkak hai tare mahaki khongchata puari da ahan boina interlocutor amana NSN IMG koi Hebron da headquarter oriba Hebron na chatlaga koi general secretary Tingalen muivaga unaraga wari sanakibagi paw yauri ngarang unakibare sigi phibam sine leiribasi
ayamba pausing haiba taragadi loinana aduga atopa pauma haiba taragadi khoi kwari gi thabak sing nunglengoi pekpa madu singthok singsin tawbagi thabak se khoi athingba thamkibaga loinana mad gari ke ama phagat kiba madusu maruina local transporters singi gari sing fagatli aduga atopa mapandagi lakpa company singina madu khoi maning tamhali makhoi dana athingba thamde haibagi matang da toan ba khoi truck owners association sing aduga sinmi gi toan ba loop sing gi maikai digi yam kana yanga phongdor paloina madu sab manana midyeng yengbiu khoi हारिब अथिंग बसिना मरम मरका न सिनमी क्या सुफम नमफम लेतदरा वाना लेरिबसि खंगबियु हाइबो वफम लेरि लोइना लेरिब चयनब फिबम मसि वारुशन पुबिरउ अदुगा नोमगी सुरगा चारगा तालिबा सिनमी सिंग असि तसेंगना मसि क्वारिगा थबकसि याररोय मसि केनो मपुंग फाना थिंगलनि हाइ तारगदि अतोपा ऑप्शन म पिबियो खोइसु थबक तोकसगे अदुगा अतोपा थबक तो निंथिना तौजगे हाइबो वफम वाकत प मयामा हारिबा खोगी पाउसिंग सिदा अदुमा खोइ लोखत प यारि ngasi fawbada ngasi ayuk fawbada leiba ton ba pawse singe dum maru ba pawsing oina sisu dum akoi yawbu yari adu ate to pat paw khara haiba tare adu akoi na yengba yabada leiba wafam se ton ba mafam da akoi gi yengshin khongset oina leiba se all Manipur students in an MSU aduga mamang desu Democratic Students Alliance of Manipur desam hariba mahirilup sing asigi maike degi Manipur gi leiba ton ba district sing sigi manung da leiriba laingaki mahisang maruina junior kogi lower primary de horkanda high school fawbagi adugumba level fawbada leiriba mahisang sing asigi fibam kari oiri haibagi matang da tangkang nai ne koi yengsin mi khongsa leiri ngarang su kogi chairel da chalaga mafam da leiba mahisang laingaki mahisang ma yengsilu matam da yamna fibam sa da bama oina leiramba thengna kiba loira ton ba Manipur gi district sing sida leiriba mahisang sing asi sida leiriba ozagi award pa mahiru sing leiram daba mahiru leiragana oza leiram daba school gi infrastructure building matik saba sigum ba pose amata leiram daba lainga ki mahisang ni haibada adumak akhoi mamang da leikhiba phibam aduga samana na adumak leikhiba school fagarancy mission na sungaw yaudra bara haibagi wafam ton ba mayam leire hairiba sing asi khoi adumak yengba yari loinana Weningasi, lokot sariba maruba pausing asi kana nene udong ta TOMTV ge the morning headlines ki studio dalang sinduna lebri besi Manipur Mail ge executive editor and IBUNGOCHOUBI news IBUNGOCHOUBI butaram noksari ja ahan magi oina governor ki ukrul khongset ki matang da leiriba wafam se koi gi ukrul ge longfi khul da satana wafam adu ge safu sabu ge thabak sing hakten ani yengsin khiba aduga GI tag fanglaba safu makalasi yengna udong ta Manipur gi governor sina ukrul tamna laika akogi lambi nong thakta sapagi mota laika lambi da chalaga yam thawa yauna mahaki kogi ukrul khongset haiba tare masi pangthoki ba maruina governor na Manipur gi culture da yamna interest leibagi maong ma hoki ba matam kya de koina ubasu fange sigi matang sida tasengna governor na state sigi leiriba phazarba culture not culture si koigi yokhaning bagi apam su dum leirangani na khali adu atopa pa amada leiriba si governor na mahaki khongset phongdok ki bagi matungina afas 1958 ai si koi mafam khara dagi dum koina tampaki mafam sigi no koi adu ek sigi mathau ta bagi ko to hojing Manipur da thoine leitre maramaduna aduma darka leragadi center gi site gi state gi site gi makoi gi dum lokot pam thokpa thabo dum lokala kare habi wafam leri amoram da ton ba loop sing na maruina singi loop sing na phongdoro de besi akoi gi afas 1958 si singi mafam sing gi su lokthokpiyo habi gi wafam tampaki jaga khakta gi lokthoi si kari gi no tasina singi di irang aktana dum thalaga leira bra habi gi question ma yam chauna dum hangnar ko leri ukrul khongchet ki governor gi ukrul khongchet si gi leiri ba nakad ani gi wafam sing pulapna kabaina thamining yo Mahanju ai Good Friday, last Friday ai ju ukrul la chalwi pajiki nung sabagi imana bakara saphugi yengsenna madagi Easter Sunday se ukrul gi yamna nakpa ukrul gi 17 km chalaga magi camping site gi 20 km chalaga khamsom haiba khundagi fungtha du da ai chalwi lambi se hana moigi chakini he pawgi tabadi habe yengdagi Manipur gi governor na Manipur gi tungan ba lamda chatpa natraga koiba natraga magi function yaw bai si yamna pai 1990s da Chintamani pani gari koi honorable koi excellency governor amle maji nom da magi raj bhavan da laite every week se maji Manipur gi mafam da chale magi holiday sa pana tabu koi ba chatpa tabu magi purpose di chatpa maduda press me am inabasi yam nungai bi yawgi akoina
Chintamani Pani Grahigi Matung in Abada, Equation as a young journalist, Magi Matung in Abada, Manipuri Mapam, Kodemaxi, Koiba Puba, Adumba, Ama Pangi, Sapapunda Mapam, as a reporter Amona, so Mapam to be one highlight the work number opportunity on Pangi. Adana Manipuri, any governor, Magi function, the Kudamon Harabda, Matamama Kwegi, Latanpuna, Siduna, prize people must have room at the platform, which and in some way, encourage to home to a Duga. Governor Yam, the active the political class of Malay. Lady was Sarkar Siga, governor the political class of Malakan. Noida, governor the Salamin, Asrianam, Urabanina, Mediana to highlight already. But the Giamu, Karam Karama from the Manipuri administration, see a woman behind the set, as is highlight already. Amar of the Halagan Manipuri, the Mutadi, active Koiba, Adulam, Coin at Sapa, Adu Mafam, the function of Sapukopa. Masidat Yagi, Magi, hiding opinions, Governor Raj, the interaction of Natana. In different corners, do work from the Supai, Adu and kilometer couldn't see light Sangubane, a quick Burma, member, Mother Hogi Changi. I video clipping Tomasu Tazarake, who came up from the point, Aduga. In any way, the visit of governor in remote places of this country, appreciate the to in a Kaleyo. Okay. Governor Gay Quiggy Policy, Yaring, appreciate of Wamtui as a constitution get to my head amo in a state, the lady Benina, saying a governor say Quimi, Yam Yam, Ikaikum, Badugumba post, Amani Duga, Lady Visita, Governor Logo the by state Sigi, Quiggy Chakot Horangi, Tabaktan Targasu to one by Hiram Sing, the governor Gimmy Sang by Hibisi, the Maka Quiggy, Miangi, Yafavani have a from Sini, Governor and Lady Bapim Sida, Sima Yare, Sima Fare, Sima Sueri, Kraida, Quiggy Lengaki, Tabak Toram Sing, Yoshan Mangami, de Habagi. Adumba tuan ba ofum sing aduma koi fondrokpa duma koina su thengna ba ngami miam da koina asoiba sing koi utpangami loina na atopa makata ba pawena koini yengbe abasi Union Minister of State for External Affairs and Education Dr. R.K. Ranjana mayai tangma loduna Imphal East District Development Coordination and Monitoring Committee gi mifamama ngarang porongpata leiba panchayat baban da pangthokibga loina na district asigi sakwa thorangi thabak thoram kya gi matang da kana ne khre ba paw ma yauri Thormaduda, District Asitalaiba MLA Sing Suna Laki the Bagi, where Union Minister Nafiando Fondoki, District Administration Imphal East Sinduna Pangtung Vetormaduda, Ketrigao Assembly Constituency, MLA Sik Nurul Hassan, Imphal East Gadiksha, Ebimola, DC, Imphal East M. Daina Yauna, Quigi, District Asitalaiba, Tuan Department Kiagi Makok Tonga Sing Saruyaki, where DC KH Daina Ogadamni M. Nate, Thormaduga Marilena, Union Minister of State for External Affairs and Education, Dr. R.K. Ranjana Fondoki Basi, Mipamasi Laka the Basay, District Asigi in a packet Kadabatuan Basako Torangi Matang, the Yam number Adubu, Asukmaru Oikraba Mipamasi, District Asita Labor, MLA Sing Latuna Saruyaki, the Basi, the Live Activity, Maramaduna, Asuguma, Mipamasi, the Hegyari, Makaidi, Soidana, Saru Yaduna, Isaisagi constituency, sing the packet Kadabatabak sing Matang, the MLA Oibagi, Todang, the Lobio, Haiki, Abu from Sileri, Nasigi Narangi, Pangtoki, Pamaduda, Tuan department sing Makoi Makoina, Hokiba, Sahida, Packet Kiba, Tabak Amadi, Lakadaba, Say sing the Packet Kadaba, Tabak sing Matang, the report sing Tamnaki, Haiba, or from Siauri, Lady People Masida Quigi, District sing Oina, Wigi, Deputy Commissioner Gay, through the Gay. Tuan ba Quigi, Chakwarangi Tabak sing, District to the Packet Payaba, Aduga, District to Gimanung the Laiba, local MLA sing, representatives sing Miam Gimi sing, political representatives sing Sigal Loina, Karito Wiabage, Lakadru saying the Kari Packet Payabage, Anoba, Miamgi Kari Yapatorang Pakadage, Aduga Ladyba, award passing Sinakarino mention Hanagi, Aswipa mentioned Gadaba Mayam Sinakarino, Havigi Matang, the Tuan Bo, Quigi, me from Pangtok to Nakoi Canon in a Kipigi, Manungsana Pausi Lady, it was a senate, most of the action, see, or Tasina district. Tugi lady ba sakot thorangi thabak sing paikhan bana targana awar passing yengchina bakari awar pa lady district kari sothari kari wali kari hen bato yari habi matang da khana ne bagi adu mi fam ne habi wafam minister R.K. Ranjana phongdu wafam ne re masida tasengna Imphal East district ke manung da lady ba ton ba constituency singi MLA sing si mapung phana saru ya da vibe si laibak thibani habi wafam sini MLA sing si role si bakoi responsibility se kara minister na hen lumna lobagi wafam su lady even district administration ki mathak ta habi tare kabain thameninge lenga ki oiba dasu cabinet mi from Pangthokpa su the mug lady cabinet koigi su ni yaw boyaw da kai su the matam matam gi dum leni cabinet ki to khrakanda district ki wena lady basi
तसेंग अफब खोंथांग अमने अंदी अखोइना दमक लौब याब्राना खली अदुबु तसेंग करी मनुंगदा करी लेबगे हाइबु वाफम दुनि कमाय थो यूनियन मिनिस्टर यामुंग आर.के. रंजन की इनिशिएटिव नत्रगा खोइगी हुजिक पालिबा गवर्नमेंट सिगी तुंगान तुंगान मफमदा करम गवर्नमेंट की प्रोग्राम लई हाइबगी awareness natraga magi MLA मैम खंगबगी प्रोग्राम में तौबसे not necessarily public meeting natraga adum akhoi party level da aduga executive level da torbusu yai adubu union minister ama leiba matamda magi at least yauriba area adugi MLA yauning ba haibududi magi soidin oigani magi strength aduga magi political party ki unity and strength soidin oigani se kudam mun harabda kari gumbal amada dignitary ma chappa matamda magi at least लरिब मफम दुगी पॉलिटिकल हुजिकती बीजेपी नसु कोई कनो पाइबनिना सरकार पाइबनिना मागी स्ट्रेंथ अमो ओरंगमनी अदुग नॉट नेसेसरीली पब्लिक मीटिंग द नत्रगा गवर्नमेंट की करी पॉलिसी लई हाइबसे पब्लिक मीटिंग द खनदरसु इदी दुम याब्रायना खले बिकॉज़ एमएलए अमगा मागी डीसी अमगा मागी सिविल एडमिनिस्ट्रेशन गा एट एनी पॉइंट ऑफ टाइम मागी डिपार्टमेंट मणिपुर द हुजिक लरिब डिपार्टमेंट जी निफु मुक लेना है right from education to health to primary education health horticulture agriculture veterinary yam leramani ko madai du da kari kari lam sei da MLA amana magi area sei da aigi lariba department sina kari kari activity lokhali haibado even lambi thong saraga su state ki sarambi ai magi lekai phawga chatkani magi area phawga chatkani MLA amana I think yam alert on library phawra na khale adu hojik government na akhoi gi union minister na initiate tawriba magi MLA mayam da what are the national natraga center की ओइबा state की ओइबा करी करी program केंद्र दा मागी लम दा फावरगा चली नत्रगा state से लई हाइबसे MLA सिंग दा awareness पीबसी दा इना फब्राइन खले at least मखोगी involvement मखोगी से खुदमोन आरबदा center की scheme सिम अंगांगी चाबोक पीगी करी लईबा social welfare दगी लाइबा education department दगी लाइबा मयाम असि मागी केंद्र दा फजना people la yauribra haibado aduri tangai phadana koide tawgi to honinge MLA amana magi yamdrabada thawgi thabak mayam paikhale haitara samadu ki kana bado tasena mapung phani yauribra and yaubada natana properly systematically phajana yauribra haibado se akoi ngrang na handa haibado ne central government gi hek mi ama nupi ama luhonghiba matam dagi concept tawhiba matam dagi center gi kari kari policy program gi makhada beneficiary si kari oiba haibase ngrang akoi media gi committee ama sum phambada yengboda aisu ngrang download torga pirakpada it was amazing haibadi Manipur natana all India gi oina scheme amada hek nupi amana mayum palaba matungda concept hek tawhibadagi macha poba matung post delivery bhawda central gi leiba scheme mayam se policy oina yam phajai adu actually mase deliver tawda rahibado I think MLA sinsina karaga even ai amta bu hangninge magi kendra sida handaki tha sida pregnant women kayam lergi kaisa si knowledge tawrai na khalle masi mana phangdraga su magi lekai gi unit ki lariba polling station mayam sidagi worker mayam sina information je pigadabne hek nabadagi ina khunbana private hospital charkhre ngamdabna government hospital la chatli maduda magi food ki nutrition yam leri ko department ma khatangi haje badi yam su lerangani aduna MLA amamamna magi local areas resis magi areas resis da magi worker mayam sina input pibiraga MLA abisi mayum da phamaga office da phamaga lebi wane information to the magi worker mayam da pibigabane adu vote kabagi worker main chen ba dumaina ai lekai gi lebi mayam sina yes ena khanbadadi magi worker mayam sina MLA du da khoi lekai gi da handak nubi asu yamna pregnant oire example bi bai wani ko nang asu yamna school la ming challe moi kari phangbra uniform phangbra cha phangbra kai base knowledge leragadi I think it will be a participatory aduna ngarang political party gi oina natraga government gi oina smani meeting da was phai at least MLA mayam sisu public service da we have do asu khangan ba phai okay MLA leribasing sisu khoigi miyam gi mihut amoina miyam gi thabak taunabagi adum yam chawa responsibility ama lei habisu khangan ba mathau ta habu wafum sini makhoi involvement makhoi participation sigi maru ebidune adu atopa pawa lokolabam tamda street vendors gi wathok sing si hojik adumak like haitana mapung phana lotion ba oidri ai wafum dumak leiri basida pung nipan gi ayuki pung nipan phawbudi phamba yagani madugi matung dagi di phamba yaroi hai wafum sini pung nipan phawbagi matam si kadai for street vendor da makoida khudong sahan ba makoigi pot yon bagi lak thok lak sin gi han bagi adugi makoigi pot sit ki dai ba lak bagi matam sigi makoida kayamu yamna chuna boy ba aduga tasena IMC gi market gi paikhale bisu lambi sin ma khotpa handa hanaba ai tare street vendors sing sida sing yamna numit chupama muk lai tara ga di chathok sin yamna nuai te habage du ba
problem ama maroina Imphal city manungda parking system so ningthina leitaba aduga traffic volume sa tugi mate hengal pana maron kan sit tasina khoi gi IMC gi market gi masi asuma khongthang na dum leri aduga singpung ni pan gi matungda phambasing drive sa thaba haugi wafum su leri aduga street vendor sing market gi masing pen da phongdor ko masi yaning de thong si yaning de habagi matang da pen da phongdor ko loina even madu mukna ba phawa yor ko yauri aduga nauna street vendor sing si asom da lampel long side da pham na gi matang da siam chaw question mayam tholi kari karamba maong da karamba style da phangu da ribno karamba pipam da karana karai da gi la lai do ribno habi wa phom su lei makoi da posit lai roidra habi makoi gi pothok si yon pham lai roidra sit la roidra habi akiba karana la da lai do no habi wa phom ton ton mamang da su da mak sigi pipam si lai gi bani kamai thamini aigi motadi karigumba leibak se sida khoi Manipur se sa dukan aigi dukan hangjaraga phamangamba aigi vegetable shop hangaga phamangamba natraga aigi yumda thokchaba pot khara dukan ama hangaga yonmangamba haibado mi khadane Manipur se karamba economy no haibado khoi yam mun khampham thoe khoi municipality gi natraga police na natraga khoi political decision amana mi kharagi convenience ki damakta khoi lambi thingi natraga khoi lambi da asoiba lei haidana Manipur gi di kudam moina harabada yengsi yumda inkhonda pikhraba lam amada hangam khara thajaraga mana masing khara tharaga magi livelihood ase aduda magi source of income livelihood oibase yam yame aduga vendor natraga hawker sare supreme court ki khoi magi ruling natraga magi statement amusulei ko aibudi aigi dukan lejida ba aigi yumda thorak pa aigi cottage industry gi ngak thokcharaga aigi lambi da yollaga ai sichaba ngambado dukan gi bhara lawba ngamjada ba mi do madugi right and privileges le habse khoi lonam khampham thoe aduga bazar da natraga yamna chinba mafam da what yonsala kan da kiosk thoi bse asu karma mong da manage da godabno haibado adusu important oi road side ta akhoi gi angang ori ngai digi akhoi road side ta kaithel kwagaten ori box gol banakan da khoi ahlam chi mai bin mayam se akhoi abok na puraga imana puraga angang ori ngai yam pikna bazar da akhoi lambi da thoraga pochei se pesa tara manga siki lupa chalinga gi matam leibu khanghawi yam sanga leirame matam du ko hojikna massive akhoi gi pukhalaga bazar manung da hekta innabagi wari sine masibu manage to ngam du administration kawe masibu leibu ngam do ai manage to du aina sum yengbada Facebook ta social media se hojikte aina nan hajabu ni anyone who has a smartphone is a first reporter haidi akhoi journalist amoina paumi amoina leijari bisu yamna nungai aduga hojikti information technology gi mating dadi anybody who has a smartphone is a first reporter aguna yengbada Manipur gi police na natraga Manipur gi law enforcing agency na akhoi gi imai ben sing na karigumba magi lumai da hak thawada yam inhuman noina kawrga pungchai ga chaiba yengbada ko it shocks my heart akhoi thawai yam nungai ta pi ga ta ba yawi ko madugum do to honingde haibadi yes VIP ama chatpagi damakta lambi pung ama thingbadi ngame you have patience to hold car thoraga VIP ama chatkibagi pung ama natraga pungkhai ama ai gari khamaga chatpadi ngame aduga ngasai se akhoi vendor kharagi damakta pot leragi damakta minute manga taranga kitang chinnabado adudi khangma ngamde ko miyobigi haibase ko akhoi lifestyle haibase ai wakandadi Manipur da lariba agricultural produce ngaktene hoje akhoi uri base seasonal ngaktene yumdagi inkhondagi khara tharaga ayung tagi pung mari dagi poraga se khudamon harabada big cities dadi mandi na le mandi haibase truck la kan da farm chawbasidagi truck container mayam si laga dok haidaraga magi agent mayam si leiraga purga mu yon khibane aduga city gi adugum duga akhoi gi Manipur da su Tuan some district kharadadi haribase koi gi Monday market Thursday market catch mana dum khagadum lainari haita aduga aina haijebadi hujik se khoi gi cruelty haibadi hekta hinsai tamgi type ta khoi gi tawbudo adusu to honinde mi khudim se khoi gi hingbagi langfam ne hingbagi langfam sida karma mongda life natraga khoi gi thorai bai mai be natraga chin chance je karma mongda respect tawgani haibadu ne adu targadi management ama phajana karma matamda hongba haibado even to some extent pol legadi gari khambino haibja hagadawne marak ta ikhoina Facebook ta ubada imai ben khara lambi da phajana thajabado adu aina khambada khonga chalagadi phajana dum lega chakhidaw male adu gari tonga laaga lambi mayai tangkhayam lau harkan da traffic jam thoe that means responsibility se kana gi no haibado adu su gari mafam jadana tharibadu su traffic na pharaga fine taro gari si thabi na pol legi di khara la khong la la yo haibagi adu musu
लेगदम है तारे को to some extent आई हुजिक TOMTV से युमदगी लाखने आई उरिपोक्ति की लाखपदुदा अखोई स्कूल की ट्रैफिक जाम दा ऐसे नंगरोइदा ना पाखले अखोई सुम मथंग थोरगा स्कूल ममांग सेसिदा गाड़ी कुंथ्रा मुक आई मांगदले याम तम थौरई को अदुम मतम चाना आई मिनिट 10 की ममांगदले आई थौरगा हेपेट योबंगमे मदमाइन तौना मणिपुर दसु अखोई अर्बन हाईवे वाने अखोई मणिपुर से हुजिक टाउन इम्फाल से टाउन हाईवे वाने टाउन अमगी कैरेक्टरिस्टिक्स है चामगी मनुंग कुन भाव यौदेब टाउन हाईवे करीनो हाईबदो अखोई इवन अर्बन हाईवे वाने अर्बन नजी इम्फाल मनुंग से अर्बन एरिया ने हाईबगी वाने इम्फाल मनुंग इम्फाल ईस्ट वेस्ट अखोई अर्बन हाइना हाईवे पोरसे असी अर्बन दुगी मागी क्वालिफिकेशन नत्रग मागी क्राइटेरिया पीदीबसे इवन आई 10% भाव इदी सैटिस्फाई तौरमदो मानदे मैनेजिंग नोमगी चाब थकबगीदमक्ता हिंगनबगीदमक्ता मना मसिंग पुरइबा मयाम से कदाय योलहलगा करम मोंगदा मखोइदा मतेंग पांगखरगा नुंगाहंगदगी हाइबगी मैनेजमेंट दो अदुदा अखोई एडमिनिस्ट्रेशन ना लरिबा मयाम सिना कोकटु थादरगा पुथोरो दैट इज व्हाट वी वुड लाइक टू अप्रिशिएट अखोई हेक ऑर्डर म थो कांदा अखोई यूनिफॉर्म सेलगा यामना पोट का हिदोकना तो याम कुरुल ओना मयुमदसु मासु ममा लेरंगमनी मने लेरंगमनी मदोन लेरंगमनी को देयर इज सेंस ऑफ एलियनेशन अखोई मियम ओइदबगी मोंग हेक उरकपसे असिदि याम नुंगाइते बिकॉज वी आर आल्सो पार्ट ऑफ अ सोसाइटी को अखोई ओमी मयाम अत्रगा फेसबुक थागलग मयाम उबद थावाई सोप यम यावे आई थिंक दे शुड रिफ्रेन फ्रॉम सच थिंग्स गवर्नमेंट नंग असि दिसिना अम थोइते लौरे हदना एकता पोट चेखाइदन खकायन तो ऑर्डर टू लेरेने खुदते हेता मदु कनो तो अदुसु नुंगाइते अदु यस लाइबा मयाम योनबिरि मयाम सुजु तंगाई फदना कैथेन थोरक को हाइबदुने खतंग खनबिरगा करम मोंगदा लंबी की काचिनमदा हाइफेट लेरगा वेंडर सांग लेरगा करम मोंगदा डिस्टर्ब तरोइदगे हाइबदो कोई इमा इबेंजु इसम समना हारकन लाइबा मयाम सु बाजार मनुंग लोइनमक लाखपनिना हाइदि बोटल नेक थोकपा अम थोकपा कियोसु लै अदुगा इम्फाल मनुंग सराउंडिंग से लंबी रोड साइड अचौ अचौब याम लेग्रे को नाहक योलमगा थोकिबा nga अखोइ खुदम मोन हारबदा लंबीदगी लाकपदा लंबीदा पोट अम लेरमबसे लेनिंगबा म यावे नाहक खामगा को आइदि बाजार चलुरगा आई मना मसिंग अदुगी वा सुम टूर चलुबदा लंबीदा थबा लाकप यावे आई से कोई एनी रोड साइड लेरमबसे खामगा शॉपिंग तो वाइबसे मीगी कल्चर निको अदुगा लेजु लेनिंगे लेजु लेगदबने आइदि अखोइगी यामना मैक्रो लेवल माइक्रो लेवल की बिजनेस लेबसे तोान तोान बसिदा युमदगी nga ani फारगा अहम फारगा योनबदो मदु योलगा चलो दोरिमिनको अदु युमदु सर्वाइव तो दोरिमिने यस ओके ह्यूमैनिटेरियन वैल्यू से फर्स्ट शुड बी द पैरामाउंट मी मगी ह्यूमैनिटेरियन वैल्यू से मी मगी सर्वाइवल की वैल्यू से असि हान याम रिस्पेक्ट तो उदमने न खल्ले लो इज कैन कॉमन सेंस ने को लो इज कॉमन सेंस ने कॉमन सेंस की लो थोरपगी वाने चनबिदगी अदुना आई वखंडदी hawkers natraga vendor haibase they have a legitimate right to sell their yumgi thorpa ma thorpa haibase road side ta yon haibase as a person they are legitimate ne haina khalle I have my right to drive on the road ko haktang ai khamaga pot yon ba haibase su ai right ne aduga street vendors sing se koi gi helomda makoi gi mafam se ama pi ne na tawriba sida masi kayam yamna chunaga dage kadai fawba चानब ओइगदगे है वाफम सिने को मकोइदा अदुदि अखोइगी कनो अदुदि वेंडर हाइबसि को हॉकर हाइबसि को हुजिकी मार्केट अमा सेट अमा सागिबगा कांसेप्ट से खेने स्ट्रीट वेंडर हागा मार्केट हाइबगा अखोइगी अने जुम खनबदा सुप्रीम कोर्ट का अखोइगी मुंबई की वेंडर का हॉकर की 1956 की खनगिबगी दो अखोइजु मरमरकता ट्रेड यूनियन सिंगी रिपोर्ट तौबदा मरमरकता अदुगी यावे आई मदुदि गूगल तौरगा यंगजहुद्रे एनीबडी कैन फाइंड होजे मुंबई की हॉकर का वेंडर का सुप्रीम कोर्ट का केस तौनखिबगी याम चावबो केस तुगिनी होजिक होजिक हॉकर गा अखोइगी वेंडर गा हाइनरिबसे हाइबदी पब्लिक अमना होजिक एनीवेयर कनोदा यंगबियो सिटी अमदे ते यंगबियो न्यूयॉर्क ओइगेरा लंदन ओइगेरा सिंगापुर ओइगेरा एनी पार्ट वेंडर हाइबसे हॉकर हाइबसे मागी लेजिटिमेट आइगिसु लंबीदा पोट पाइरगा योनबगी राइट से बिकॉज आई दुकान अमा लाख अमा करोड़ अमा पीरगा लेबा ngamnate ayumda karima pothok macha amtang sajaraga lambida chatlingaida apama mina leiba leidraga leidaba khudamona ai ruman ama leigena khalle रुमांदो फजबदो अंगांग मन मी मन पाइरम कांदा लुपा अमतंग हेलगसु आई दुकान चंगुरगा मागी दुकान की ममन हेंगी दोरिमने अदो अदमाइने लैब खोटपको सिगुमबसे एना सुम सिस्टमेटिकली लेगदाइना खले अदुगा वेंडर सिंगसु खितंग खनबिरगा याम एग्रेसिव ओदक्तब हॉकर सिंगसु याम एग्रेसिव ओदक्तबको अदुगा पुंग खरा मतम खरा थंबा हाइबदसु आइदि वागदबा माले कइनोदा मणिपुर दा हुजिक लेरिबसे अयु अंतादा इमाय बेन सिंसिना मना मसिंजी पोरगा फमगा नुंदांगी गाड़ी फारगा हंजगिबने कदाय कदाय दो होंदोरिबनो बरा पीबा ngamdriba ngamoidriba हाइबदो अदो युतारगदी मणिपुर की मेन रोड अचो अचो बसिदा कदाय दा खाइदोगा टाइमिंग की वाइनिको मचा मचा
ai kram da haije ge hoji manipur da lariba road chaw chaw sing se lambi chaw chaw sing a khoi gi black top tori sing se lambi chatna bra parking ga amta khana jine number 1 manipur da hoji secretary mamang da lariba lambi se sibu chatna bra parking da khana se black top tori ga lariba lambi se is it for parking or for commuters ko ado hoji mafam da yeng biu anywhere maming di panjar roi manipur da leriba sang ba chaw ba khoi gi black top tor ga leriba se khoi rim shot hair sine rim shot ta yam toina crisis story se kaino da emergency gi ambulance lak pa se da chat pangam da gi thor khibne side am hari se rim shot se tong yeng biu side am da gi help oina dom parking le grane ba masi by chance hawker na occupy tor ma gi kari harakan can we give the option to hawkers or who can afford 10 lakh 15 lakh kumunga piba gari mayam thobagi parking ohen mana phabra natraga manipur gi mai bin mayam gi mayum dagi kitang thajaba pot sai khra puraga yor maduna option ji kanam phagani hoji ati yeng biu pwd mamang dagi thariba akoi gi pct sidagi la gai thariba mayam se sang thaidana ko even akoi gi new dipr gi office mayam thariba mayam bjp gi office diagonally office thariba gari mayam do do they have a right to park there aduga hoji out of the context ne manipur da any gari ma thabala kana nom na parking fee ne na laweb ko adu government na masigi mafam je parking ne na ina noma question tawe ai mafam je parking ne na declare ta gra right na any party any like I am la aga si mamang thabu ai gi legitimate ai gi kano ne na ina khallaga laweb ko any mafam ma thora kanda lambi da sang na gari thabu se lamdu gi like I no ai gi right ne na ina kano parking fee laweb ko government na madu mafam do parking ne na declare ta gra haibagi question ji karam da hangde ai di dum hangne ai di aina gari am thama tam da parking right lay right na ko ai adum hangne ko ai di khudam na lambi thari mem se adoi da akoi je ason ba hek nam khai bai do asoi da nam khai du di phatte aduna ai wakhanda di hawkers na we must be approaching from the humanitarian point of view aduga day to day struggle torga hingba ngaktini ko aduga lambi da wana thora kanda agogi imai ben jinji machin kalle harakani ko machin kalle na kan bata bne yum dagi ayung ta da pung mari thora ga mana masing khara yola kan ka gwara kanda di tabang ngam da sabda imai ben se mai na macha tha ka doribne school fee pi doribne ko uniform lai doribne life the struggle torga thora iba aduna ne gogi imai ben mapangan kalle haribse ai gudi marak daga inna khonnan tawdu yengba ai di makhoi support tawninge to some extent ko mo lalam be ai alu thamoi dagi di yeng kan da I think they have a right ai adum khalle karuma khara di adum policy program pa hep ti mathau ta bra ba form sin dum ese aduga atopa pa amada naga political issues si face process si koi gi laiba wari sanabgi khongchat sida singarang si interlocutor oriba AK Misrana Nation IMG headquarter or Hebron gi came the Salakanda General Secretary Tungalen Muiba Unakiba Aduga Sigi Unabuga Waris Hanabgi Potsi informal talk ni have you for mama Fondor Postulary Adubuta saying na interlocutor Amana Hari by Nation IMG losing Basigi headquarter Natragasu Lalu Basigi headquarter the Salaga Unaba Habasi Kogi Ahanba history the Puari the Ahanba Oidi Hariba peace process again. Some Satarkola Iba Concert Sida, Maramaduna, NSN, I am Amasung interlocutor Anigi Marta Waris Hanabasina, peace process ki, Magi Concert, Magi Kongzel, the Kadai Foba, Masi settlement Namapurak Nabagi, Adukum Lambi, the Kadai Fobo Mating, Oibayari, Aduga Tasena, Hantak Marak Ikuitingaida, Tungalan, Mibagi, Haksangi, Pibum, Pigi Mahaki, Haksang, Noaraktaba, Madun Maramarakanda, Koi Hospital, the like an Akiba Porkiba, some Analanka Satakiba. Wafong Kresulary, Maramaduna, Tasina just Sakang Waikang Boina, the Mak Unaribra Natragana, Tasina fish process Asigi, Sapsaba, Maduki, Tabak Torom Sing Hen, Kumang Yangshin of Unaribra, Habiki, Wafom Sulary Eduga, AK Mistragi, Nagalan Kongsi, Sayolamagi, Nagalan Kongsi, Naranga Hansi Tungivani, Sidamahana, NNPG, Kangu Satoan, Unagan and Hari, NSN IMGA, NNPG, Toan, the Mak Unarwaris and Rela Eduga. Naga political issues ki matang da leriba Nagaland lenga ki core committee ge su unarga wari sanagan hai wafum leri core committee si Chief Minister ni Furio na lusing mane tu ka tuan ba civil society organization ke asu leri
Lakshani Wafum di 2015 ge August 3 da framework agreement sign tawna kre NSNIM ga duga NNPG ga 2017 ge November 17 da agreed position na sign tawna ki leriba naga gi oiba makoi gi Nagaland gi oiba political gi structure siga naga issue siga political issue sigi solution no porak na bagi changchiliba lambi siga anisi punna satpada kadai fawbada gi khudong cha do mai una ba duga NSNIM gi Tungalin Mubaga interlocutor AK Misra Unakipagi Masiki significance Avatar peace process the Kadai forward machine a hand mating or get already have work from seat Wintermini Armor R&B and the Shanam Gam the Malay with the Gimadu Mahachi Lokokan the governor in a Targan AK Misra Hapakuni Wintermini Nagagi issues yam the complicated oiva adu yam deep rooted oiva akhoi ethnic group kharana punsilaga hauba armed conflict ama thorakpungamba adugumba India government gi mayokta hogiba lalhoba ama yamna deep rooted oiba magi matamdu da kari wakhan khanba magi political ideology magi nahasing inkhalakwa matamdu da khangiba sahi se decades over the decades jungle la chatlaga aisi sirabawa siragi haibako even I am willing to sacrifice my own life sini sini khangna kapna raga ai siragi ai gi demand ji tawni thokhiba generation khara hojik matam mamang kharla ko 50s 60s 70s ko hojik na mukaramba mongda muk dialogue political discussion tawba ihan han hojik peace talk tawba sida akhoi su journalist oina agi editorial content na tana situation ji kari ji khangna no haibda khoi lam toina koina chatpa matam da hojik se tungan ba mong dagi political developments yam lae se Nagaland da hojik 7 NNPG na hairi bse kari no haibdu innocent I am so soina khangam gani haibdi Nagas of Nagaland haibani hojik haris se khudamon haibda khoi gi ase jamir gi magi statement mana handak prime minister Modi unaruba ko adodagi amuk imna along na mogi assembly da haigiba imna along se khoi gi BJP gi president ne Nagaland gi mana han khoi gi assembly da haibdu Union Home Minister Amit Shah na smaina haira ina haibdu mana assembly da announce to ko madu group kharana madu they expressed their strong exception madu gi matungda just ngarang dane aiju paramane deputy chief minister Y Petona han haigibudu neferio gi leadership ki makha da moi pulap chalaga Nagaland gi nagagi issue se thuna resolve to biro na haibse masi yam kanna pressurize tawe aduga peace talk se koi na toroba matungda result se sungu udaba kari no haibje khangdaba ko aduga peace talk de mu chathaba adu mu chathaba man haibaya dagi mathangdagi R&B whatsoever it is ko adudagi people lo hojik dilemma am lakpo ai gi wakhandadi hojik se central government se hojik Nagaland government Nagaland gi se hojik ka sahi amada mogi state assembly tawrani sahi amaga kitang ngare Nagaland gi election pangthokadaba ko madugi matam se central government na kari lorokadaba no BJP gi wakhanda natraga hojik central gi lariba wakhan sida Manipur gi India ki chapya khraba border sai da Manipur gi BJP gi government pai haibse mogi strength ama utkre haibadi akhoi ju national party amoina aduga hojik si Nagaland da BJP government pai asuk yamna kai haibse mogi wakhanda ai amna moi BJP led government soina ohengni hanabudi hana mogi NPF haramani ko mathang onthoga ne period party hongda coalition chali ko plapun sengre opposition like now the issue is hojiki reality da hojiki political khoi gi arm group mayam sina mogi wakhanda kari khalibano haibado and to some extent public su kitang khangning magi mong dane hojik Nagaland hairibse Nagaland da leriba nagagi 7 NNP ji I think is subject to correction moi 14-15 tribes do asina han logi ba decision last year do adugi akhoi di nagagi dam da tongana akhoi solution ma pibiro kana hairibdo sigi implication kari no haibado it must be understood and felt by all the fraternity of all the proscribed raga hojik peace talk toriba group mayam sina khanfam di adi reality haba malai ko aduga khoi gi dream and aspiration haba galai reality kari no haibase asiso khoina public ta khoi editorial content ta hojik phawbudi khangbudi ngamdri adubu khoina sum imana ba khangna ba thengna ba hojik page mayam da thorai ba Facebook mayam thorai ba se 7 NNPG si aina khanba da fundamentally khara dum clear oiba male even if talk toruba hauruba initiate toruba choba group ma yaudra su Nagaland gi akhoi gi problem solve tobiro kaina akhoi openly hairak pase masigi political significance I think it is very important to be read between the lines and above of God mon haibi kari no haibu do madugi mutungna strategy ka su
dum torok pi ai aduga India gi chawkraba magi economic development natraga magi karigumba magi mainstream sai sida 1950 de leramba 60 bele bisiga 2020 de lerib siga de magi khenare ko aji mong sai sa ina khanbada 7 NNPG na hai bisi kari no hai bisi khabar dadi ure newspaper da ure political party me amna nagale na harak ure please solve our own problem of Nagas of Nagaland hai bisi ma haire. That means what happens to the Nagas in other parts of the state and outside India haibedo se Burma da leiba naga khanari na ko naga gi whole hana fight tawram baduga Nagaland da leiba Nagaland gi 7 NNPG na hariba moi gi 16 tribe 14 tribe pullaga Nagaland gi problem da solve to bi wona assembly da hariba central leadership da hariba se it is of some political development of great significance that we will wait and watch to give our editorial comment. Okay, matam kuina sathar la ba peace process gi aseng ba final settlement ama matam puno makoi ba tung koi be aba du gomba ing tapa porak pa waru sinama porak pa dune hoji nation amna su pamba Nagaland gi naga miam na su pami ba aduga Nagaland khatana tana northeast region da lei ba miam na sigi political issue si nakana makhta na ta ba atopa pulap ki oina madu yana ba ongi makha da ha tare madu solution si matam puno makoi na dama ing tha tap thaba gi phibam ama porak pa yana ba gi phibam duni miam na pami bisi aduga hairi ba naga political issue si lochen matam da atopa problem ama create toram tar ga madu ne hena sathi ba phibam ama lak pasu yai hai ba form si lei adu bot sahi asu koina satha bisi da ka da gi solution si hoji fago porak pa ngam dri no habi question si da mak lei ri masi pakum soidna phibam thok e na khanje yam noise TOMTV na sandok seri ba the morning headlines ki thoram danga si saru abir ba Manipur Mail ge executive editor oza and IBUNGOCHOUBI na ngasi lokhotari ba pause khogi maru pausing asi khana ne na ba saru ayabir ge sagi wakolon khara observation ha ba tare sida kari leri ha ba wakolon kha thambi bu gi damakta oza IBUNGOCHOUBI bu amkhana tha phongdok seri. Thank you. Thank you. Ngasi ge na Times of Manipur TOMTV na sandok seri ba the morning headlines ki thoram ta selo sinjare yemgir sungba mukana khurumjare.